ꯆꯥꯛ ꯊꯣꯡꯕꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯁꯦ ꯈꯦꯆꯤ ꯑꯣꯏꯅ ꯉꯁꯤꯁꯦ ꯈꯦꯆꯤ ꯊꯣꯡꯉꯦ ꯈꯦꯆꯤꯁꯦ ꯊꯣꯡꯉꯦ ꯁꯤꯅ ꯎꯇꯤ ꯁꯤꯅ ꯀꯥꯡꯉꯧ ꯁꯤꯅ ꯈꯥꯃꯦꯟ ꯕꯣꯔꯥ ꯁꯤꯅ ꯁꯤꯡꯖꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯉꯁꯤꯁꯦ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤꯅꯅꯦ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯊꯣꯡꯉꯦꯀꯣ ꯈꯦꯆ꯭ꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯎꯇꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟꯒꯤ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯇꯥꯎꯕ ꯑꯗꯨ ꯀꯥꯡꯉꯧ ꯑꯃ ꯂꯩꯔꯦ ꯄꯀꯣꯔꯥꯗꯤ ꯌꯥꯎꯗꯔꯦ ꯍꯥꯏꯗꯤ ꯖꯦꯅꯝ ꯅꯥꯀꯨꯞꯄꯤ ꯂꯩꯇꯦ ꯑꯗꯨꯅ ꯄꯀꯣꯔꯥ ꯌꯥꯎꯗꯔꯦ ꯑꯗꯨ ꯀꯣꯠꯅꯕ ꯁꯤꯃ ꯂꯩꯔꯦ ꯂꯥꯏꯒꯤ ꯍꯥꯟꯅ ꯀꯠꯂꯁꯤ ꯀꯥꯡꯉꯧ ꯈꯦꯆꯤ ꯀꯥꯡꯉꯧ ꯎꯇꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯥꯏꯒꯤ ꯀꯠꯂ ꯍꯧꯖꯤꯛ ꯈꯦꯆꯤꯁꯦ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯁꯦ ꯆꯟꯗꯣꯟꯁꯨ ꯅꯝꯃꯦ ꯑꯗꯨꯒ ꯆꯟꯗꯣꯟꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯗꯅꯦ ꯁꯦ ꯀꯩꯅꯣꯁꯦ ꯃꯊꯛꯇꯁꯨ ꯀꯩꯅꯣ ꯑꯣꯏꯅ ꯅꯝꯃꯦꯀꯣ ꯀꯔꯤ ꯕꯤꯟꯗꯤꯁꯦ ꯆꯟꯗꯣꯟ ꯑꯗꯨꯝ ꯅꯝꯃꯦ ꯃꯌꯥꯝ ꯈꯦꯆꯤꯒ ꯎꯇꯤꯒ ꯃꯌꯥꯝꯗ ꯏꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯦ ꯆꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯑꯗꯨꯒꯅꯦ ꯉꯥ ꯆꯥꯛꯑꯝꯕ ꯌꯥꯎꯗꯔꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯈꯦꯆꯤꯁꯦ ꯁꯤꯡꯖꯨ ꯕꯣꯔꯥꯅꯤ ꯁꯤꯅ ꯍꯥꯎꯋꯦ ꯈꯥꯃꯦꯟ ꯕꯣꯔꯥꯁꯤ ꯀꯥꯡꯉꯧꯁꯦ ꯆꯥꯖꯦ ꯌꯦꯡꯁꯦ ꯉꯁꯤꯁꯦ ꯚꯥꯃꯣꯟ ꯅꯨꯄꯤꯒ ꯃꯥꯜꯂꯕ ꯖꯥꯠꯂ ꯃꯣꯛꯀꯥꯟꯗꯤ sini hari bom
ดี๋ยวเราจัดตัว好不的。好了，可以继续讲嘛。รู้สึกจะเป็นยังไงแต่ปะMayang masih yang nota wirai pisai pink powder. Aduna. Halo bicara lo chala sih meh. Mayam ngaci keci ci kuah moe kan, jam hau kan lo cah kan cidi lai gini ko lai kat panis na, ne uti thong uti cah kan cinju cah kan, ango udah jam hau deh, bora ada sih jam hau deh, ko bi mana tabi ko na benga jauh lah mina, pelui ta kan mai ta kan ngaci keci ci jam hau kan, hai ni ngai lai tu na hau deh ngaci deh keci ci jam pam ya baik, deh. Ai ghi đâm phi xe ai ngay ping pháo để có những nốt tàu bị có mềm nấu bớt giềng bay chi nấu mềm này cái video sẽ giềng bớt nungai là đi subscribe like share xem jam na tàu biểu mà thằng hao mà cha đây ngay chỉ cái tham mê bye.